Hydrogen. Tomato. Soybean mahi. Salt. Manamsa. Tomato kan aku hai rồi mà nó. Isingse horen boki hapchalaga mai leitharaga phutlaji. Thong khundalaga khara kuina phutsi. Orang penangku penemzai ngasigi pork sidi mamangda amukta thongdriba style da thongjabane thoidringa thambauga hapaga sigi recipe sai na Instagram da thengna jabane Christy Kikona na account am leibane ba ado mai recipe myam thagale ba ina myam do saning manana follow to chale do si se thengna jare ba he u dai try to janing mane do ngasi try tawjarage recipe su share tawjakimne Christy Kikon gi Instagram account su description da link hapchamge ma'am na follow to bininga atopa recipe yam yawane check to bininga su follow to sanbiyo ado ngasi gi injang se yam how do di male do how tabra do ai charaga haijarage mathel sida Yongchak matamina Yongchak Singju ma leye aw sida champut sina lettuce aina thajabane sida gravy leye pork ni na pei chadamina ai itom da tare Mayamda India ki most popular oiba app amtang share tawjaram game madudi Texel masi adom ki prediction skill amadi IQ level wangbiraga di game masi adom ki damakta semmek oina thok ado prediction chumbida bata gari sana bigenu masi da lupa 10 thada matamda khoina win tawraga anirak thokna natraga ahum lak thokna nattabida mapan lak thokna ka ba doini habadi lupa 10 thada matamda 90 rupees phangdoi game masi kana ba strategy khara haijaram ge sana dingai da winning list check tawbiyo open tawraga lemba number khaido thado amaga number dui mathakta 2 natraga 3 habadi open tawndriba number singdo khallaga oina prediction tawbiyo adomna paisa thagiba amount to recover tawba khaknatana additional amount mayam masu phangba yai aduna mayam asi kanadra adomna masigi app asi Facebook dagi download tawbiyo yagani aduna hojik download tawbiro Texel app link in description below thambau han jase oi soibom sembai mahido bottle da thamjal hawaneba akhoi thambalde masebe de low mahido ha bai soibom hapaga adum mane exactly di mana de dos mane
와. Thoi ay nammaduwa. Wow. 만 통으로 루 합치면 왜 이게 합선다. Wow, je lekker. Pork zo Singju zo. Porkta hapa alu kuhauya. Singju jan loidore. Singju jangan modal ihau lem. Wah.
ꯐꯦꯠꯁꯦ ꯊꯥ 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 ꯂꯥꯎꯋꯦ ꯐꯦꯠꯁꯦ ꯃꯦꯜꯠ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ I'll get back to you. Why can't Yongchak. Macet na maleme ado upai so ay ngamre fet so yam thai ba ina ha ma da bak bak sa sang da khang tan ga khre duina ne ado si recipe se mayam su try to bining adi mamang da recipe hapcha kimne aduga description da Instagram gi link sa apane original video da yenga ga try to bining ga su try to thokpiro si maina ano recipe makhal makhal sai ga sa se yam nungai sa ai gi oina ado ngasi oina di madang sai da video solution ga mathangi video da pi ga mu thengna se video sino ai bragadi like to biramo aduga channel sibu support to bibena subscribe to driba yaugadi to sanbiramo lo sa pada mam no ko ngusana ponem jari